हौजिक मणिपुर की लेरिबा सिचुएशन याम खुदोंग थिनिंगाई ओइबा याम निक निक लारबा सिचुएशन सिगे मरक्ता मसिगुम मफम सिरिस गवर्नमेंट को थारक पाइजे पांडोरा के बॉक्स थुआइबो ओइना थोकनी मफम से लौदबा याते हाइबगे मोंग तौरक तारगदि अखोई मियामना चपचाना मसे अखोई थेंगनबा अखोई थोरांग तौरग लई हाइबसे मणिपुर लेंगाक्ता फाइजगे 2013 दा मंत्री पुखरी दा अखोई लेंग मतम अदु ये लेंगा की मैकेदगी लैंड एक्विजिशन order ma akoi arga akoi karigidamakta RBI sanana bani reserve bank of india ye adumba kano sanana bani haidana hariba mantri pukri gi lam se masi acquire tongna lai matam adu dagi hauna mantri pukri da lairiba akoi tongan ba gi kanglu ki phurup ki chilinau mayam haiba tare ko maru oina kai maitai chilinau sing kai pangan sing aduga tribal chilinau sing loina na akoi nan manipuri akoi manipur da settle tawraga lairiba tongan bai adumba kanglu phurup mayam gi adum ba chilinau mayam sing akhoi nepali chilinau sing mayam chi pullakanda lenga ki sugamba thong se masi tawigano akhoi yum akhoi hingol akhoi shagi leinanaba adumba right to life wariba akhoi yum je thubaiba sugamba makhal gi thong sing se lenga tawigano haiwa chi matamdu dagi hauna akhoi miyamna protest toroga lak ado miyam gi protest si yamna kanba amasung yamna achumba genuine waiba protest ama oirakana maram oirakanda matamdu gi lengak na land acquisition gi adumba order do hantokhi suaina matam khara lei khara matungda 2018 da amuk hanna hairiba same mafam chida hanagi project tu nataba anawa project ama mu pongaga akoi IS officer sing amasung MLA sing ye quarter sananaba hairiba mafam chigi lamji lokshallani haidana 2018 da lai madugi marak sida amuka lamdam sida lairiba adugumba keno singche masi lokham kanbagi mingda Manipur Conservation for Paddy Land and Wetland Ekinamata mafam je yum chaba mata yaroi haidana akoi lairiba miyam che yum chaba thingbagi thabak na chingba asugumba thong sing se tawi loina lam lokshallani haiba order si lakudagi matamda all Manipur Muslim organizations coordinating committee na akoi mantri pukri gi lam kandanaba laibiriba adugumba sing siga akoi khusamnaraga akoi Manipur pumbagi oiba akoi strike pangthokki agitation pangthokki April ge tang 10 2018 da akoi yam akanba mass protest ama tawrawa matunda Manipur chief minister gi adumba banglo da CSO mayam gi mihut sing ama sunga akoi mantri pukri gi land protection committee na singba sigi mihut sing yauna akoi punna phaminara kana amoko yauna amoko lu sing jaraga phaminariba adumba miyam mihut singa Manipur gi chief minister ga waroisen purakhi makhata na mantri pukri gi miyam da aki akhang ama sung karigomba khudong livelihood da chitan oigadaba that any kind of initiative of falling aki makai tawroi haidana maine agreement tawna sumaina leina khraba matung sida nawhongda namuka 2022 da hanagi project tu nataba anova project ama mu khongtuaga masidana akogi IT hub sabagi IT hub development gi siga mari leina na lamche amuk loksalani haidana amuka namu ko order amuk lai masida akoi social impact assessment haidana ama tawgani hai wafam lakudagi fare haidana koi yamna pungning tana social impact assessment se koi cooperation piraga koi yamna lam lokshan da se pamde lam lokshan ba matamda akoi economic hardship bayok nagani loina na akoi right to life akoi chitan oigani akoi yum right to shelter mangani right to life mangani masina horiba angang kya gi punchi horiba nupi kya gi punchi akoi yamna uncertain oiba mogi alternative way ma leina na phamal laitaba na penda yamna mai chumna thamaba matung ado social impact assessment na su government ta yamna marik chumna report tawraba 91% na lamse government na lokshan be yaroi haiba adugi report ado social impact assessment na thamaba matung si makhata bada amukka social impact assessment gi wafam che masi government na positively khanabagi mahutta akoi lam lokshan na baga mari leina na chathakadaba official procedure mathang chum chatharakpa aduna maram orakanda miyamdi objection korpa objection submit tawruba objection hearing amuka tawba objection hearing da suma yamna yatena piraba adui matungda amuka high court case file tawraga leraba toan ba case manga taruk hena high court ta hauji case file tawraga lairiba during the pendency of the court leptana government ki initiative se land acquisition ga mari lena magi procedural initiative se sum chatharakpagi khongthang amoina ngasi su hayeng tang taret sida akoi DC office ta akoi lairiba mantri pukri gi adumba pata holders mayam se laga second time akoi draft
ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃꯒꯤ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯑꯦꯟ ꯁꯦꯇꯜꯃꯦꯟꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏ ꯁꯦꯀꯦꯟ ꯇꯥꯏꯝ ꯍꯤꯌꯥꯔꯤꯡ ꯑꯃꯨꯛꯀ ꯇꯧꯒꯗꯕꯅꯤ ꯃꯌꯥꯝ ꯂꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯥꯡꯖꯜꯂꯛꯄ ꯁꯤꯗꯤ ꯂꯝꯁꯦ ꯂꯧꯁꯜꯂꯅꯤ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯄ꯭ꯔꯣꯁꯤꯖꯔꯁꯦ ꯃꯁꯤꯁꯤ ꯃꯊꯪ ꯃꯊꯪ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯆꯠꯊꯔꯛꯄꯗꯣ ꯃꯌꯥꯝꯅ ꯑꯣꯕꯖꯦꯛꯁꯟ ꯇꯧꯔꯒ ꯂꯥꯛꯄꯁꯦ ꯀꯔꯤꯃꯠꯇ ꯈꯟꯅꯗꯕꯤꯗ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯑꯃꯁꯨꯡ ꯁꯦꯇꯜꯃꯦꯟꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝꯒ ꯃꯔꯤ ꯂꯩꯅꯅ ꯍꯤꯌꯥꯔꯤꯡ ꯇꯧꯁꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃ ꯒꯣꯔꯃꯦꯟꯅ ꯁꯨꯃꯥꯏꯅ ꯁꯤꯐꯥꯎꯒꯤ ꯊꯥ ꯑꯃ ꯊꯥꯡꯖꯜꯂꯛꯄꯁꯤꯗꯤ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯅ ꯒꯚꯔꯟꯃꯦꯟꯇ ꯄꯤꯈ꯭ꯔꯤꯕ ꯑꯗꯨꯒ ꯁꯣꯁꯤꯌꯦꯜ ꯏꯝꯄꯦꯛ ꯑꯦꯁꯦꯁꯃꯦꯟꯗ ꯐꯖꯅ ꯁꯄꯣꯔꯠ ꯇꯧꯔꯒ ꯁꯣꯁꯤꯌꯦꯜ ꯏꯝꯄꯦꯛ ꯑꯦꯁꯦꯁꯃꯦꯟꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤꯕ ꯑꯗꯨꯒꯤ ꯋꯥꯐꯝꯁꯤꯡꯁꯦ ꯅꯥꯊꯩꯔꯒ ꯊꯝꯃꯒ ꯒꯚꯔꯟꯃꯦꯟ ꯇꯧꯔꯤꯕ ꯄꯣꯠꯁꯤꯗꯤ ꯃꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛꯁꯤꯒꯤ ꯃꯔꯨꯝꯗ ꯀꯔꯤꯒꯨꯝꯕ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯑꯃ ꯍꯤꯗꯟ ꯑꯦꯖꯦꯟꯗꯥ ꯑꯃ ꯍꯥꯏꯕꯗꯤ ꯃꯟꯇ꯭ꯔꯤꯄꯨꯈ꯭ꯔꯤ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯦ ꯃꯁꯤ ꯇꯛꯊꯣꯛꯇꯕ ꯌꯥꯗꯦ ꯃꯁꯤ ꯂꯧꯊꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯇꯣꯉꯥꯟꯕ ꯍꯤꯗꯟ ꯑꯦꯖꯦꯟꯗꯥ ꯑꯃ ꯂꯩꯔꯒ ꯊꯕꯛꯁꯤ ꯆꯠꯊꯔꯛꯄ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯗꯨꯝꯕ ꯋꯥꯈꯜ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯗ ꯃꯔꯨꯑꯣꯏꯅ ꯐꯥꯎꯍꯜꯂꯦ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯑꯗꯨꯝꯕ ꯃꯤꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯃꯥꯏꯅꯣꯔꯤꯇꯤ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯉꯟ ꯐꯨꯔꯨꯞꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯑꯩꯈꯣꯏ ꯁꯣꯛꯀꯗꯧꯔꯤꯕ ꯑꯦꯔꯤꯌꯥꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯁꯤꯡ ꯌꯥꯝꯅ ꯁꯣꯛꯀꯗꯕ ꯑꯦꯔꯤꯌꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯔꯛꯇ ꯑꯃ ꯑꯣꯏꯔꯤ ꯑꯗꯨꯅ ꯃꯁꯤ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯃꯨꯛꯇꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯂꯩꯖꯕ ꯂꯧ ꯏꯪꯈꯣꯜ ꯁꯝꯄꯇꯤ ꯀꯌꯥ ꯀꯥꯏꯔꯒ ꯃꯐꯝꯁꯤꯗ ꯃꯆꯦꯠ ꯑꯃ ꯃꯀꯥꯏ ꯑꯃꯇꯪ ꯂꯩꯔꯒ ꯃꯁꯥꯒꯤ ꯌꯨꯝ ꯂꯦꯞꯆꯔꯒꯗꯤ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯒꯚꯔꯟꯃꯦꯟꯠꯅ ꯁꯨꯝ ꯊꯥꯡꯒꯠꯂꯛꯏꯕ ꯈꯣꯡꯊꯥꯡꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤ ꯌꯥꯝ ꯑꯆꯧꯕ ꯏꯀꯣꯅꯣꯃꯤꯛ ꯍꯥꯔꯗꯁꯤꯞ ꯑꯃ ꯃꯥꯌꯣꯛꯅꯔꯛꯀꯗꯕ ꯃꯔꯝꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁ ꯀꯣꯑꯣꯔꯗꯤꯅꯦꯠ ꯀꯃꯤꯇꯤꯅ ꯍꯥꯟꯅꯗꯒꯤꯁꯨ ꯃꯁꯤꯒꯤ ꯏꯁꯨꯁꯦ ꯒꯚꯔꯟꯃꯦꯟꯠꯀ ꯗꯤꯜ ꯇꯧꯔꯒ ꯂꯥꯛꯄ ꯋꯥꯐꯝ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯜꯇꯤꯃꯦꯇꯝ ꯑꯃ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯅ ꯊꯝꯖꯒꯦ ꯀꯥꯏꯟꯂꯤ ꯃꯁꯤꯒꯤ ꯏꯅꯤꯁꯤꯌꯦꯇꯤꯚꯁꯦ ꯂꯦꯞꯄꯤꯌꯨ ꯃꯁꯤ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯦ ꯃꯁꯤ ꯌꯥꯝꯅ ꯅꯥꯛꯄꯨ ꯇꯥꯗꯕ ꯑꯗꯨꯒ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯑꯃ ꯈꯔꯗ ꯑꯩꯈꯣꯏ ꯑꯇꯝꯅꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯊꯝꯃꯀꯥꯟꯗ ꯆꯠꯊꯕ ꯗ ꯀꯥꯏꯟ ꯑꯣꯐ ꯏꯅꯤꯁꯤꯌꯦꯇꯤꯚꯅꯤ ꯁꯣꯁꯤꯌꯦꯜ ꯏꯝꯄꯦꯛ ꯑꯦꯁꯦꯁꯃꯦꯟꯠꯅ ꯃꯐꯝꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯜꯇꯔꯅꯦꯇꯤꯚ ꯑꯦꯔꯤꯌꯥ ꯁꯖꯦꯁ ꯇꯧꯈ꯭ꯔꯕꯅꯤ ꯃꯐꯝꯁꯤ ꯂꯧꯁꯤꯟꯕꯗ ꯒꯚꯔꯟꯃꯦꯟꯠꯅ ꯇꯤꯡꯒꯗꯕ ꯄꯩꯁꯥꯁꯤꯡꯗꯣ ꯇꯤꯡꯗꯕꯤꯗ ꯑꯩꯈꯣꯏ ꯑꯦꯀ꯭ꯋꯦꯌꯔ ꯇꯧꯕ ꯌꯥꯕ ꯑꯗꯨꯒ ꯁꯥꯕ ꯌꯥꯕ ꯃꯐꯝꯅꯆꯤꯡꯕ ꯁꯣꯁꯤꯌꯦꯜ ꯏꯝꯄꯦꯛ ꯑꯦꯁꯦꯁꯃꯦꯟꯠꯅ ꯔꯤꯄꯣꯔꯠ ꯇꯧꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯀꯔꯤꯃꯠꯇ ꯈꯟꯅꯗꯕꯤꯗ ꯃꯐꯝꯁꯦ ꯂꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣই ꯃꯤꯌꯥꯝꯅ ꯆꯞ ꯆꯥꯅ ꯃꯁꯤ ꯑꯩꯈꯣꯏ ꯊꯦꯡꯅꯅꯕ ꯑꯩꯈꯣꯏ ꯊꯧꯔꯥꯡ ꯇꯧꯔꯒ ꯂꯩ ꯍꯥꯏꯕꯁꯦ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯅ ꯑꯩꯈꯣꯏ ꯍꯥꯏꯖꯒꯦ ꯑꯟꯇꯔꯟ ꯑꯩꯈꯣꯏ ꯗꯦꯃꯣꯀ꯭ꯔꯦꯇꯤꯀꯦꯜꯂꯤ ꯑꯩꯈꯣꯏ ꯇꯧꯕ ꯌꯥꯕ ꯑꯩꯈꯣꯏ ꯃꯈꯜ ꯀꯌꯥꯒꯤ ꯑꯦꯖꯤꯇꯦꯁꯟ ꯑꯩꯈꯣꯏ ꯆꯠꯊꯅꯅꯕ ꯑꯩꯈꯣꯏ ꯊꯧꯔꯥꯡ ꯇꯧꯔꯒ ꯂꯩ ꯒꯚꯔꯟꯃꯦꯟꯠꯀ ꯆꯞ ꯆꯥꯅ ꯃꯁꯤ ꯂꯧꯅꯅꯕ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ both legally as well as democratically ꯑꯩꯈꯣꯏ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯏꯈꯠꯅꯅꯕ ꯑꯩꯈꯣꯏ ꯊꯧꯔꯥꯡ ꯇꯧꯔꯒ ꯂꯩ ꯍꯥꯏꯕꯁꯤꯃꯁꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯅ ꯍꯥꯏꯖꯒꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯌꯥꯝ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯌꯥꯝ ꯅꯤꯛ ꯅꯤꯛ ꯂꯥꯎꯔꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯒꯤ ꯃꯔꯛꯇ ꯃꯁꯤꯒꯨꯝꯕ ꯃꯐꯝꯁꯤꯗꯩꯁꯤꯗ ꯒꯚꯔꯟꯃꯦꯟꯠꯅ ꯈꯨꯠ ꯊꯥꯔꯛꯄ ꯍꯥꯏꯁꯦ ꯄꯥꯟꯗꯣꯔꯥꯒꯤ ꯕꯣꯛꯁ ꯊꯨꯒꯥꯏꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯁꯨ ꯒꯚꯔꯟꯃꯦꯟꯠꯇ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯅ ꯍꯪꯒꯠꯆꯒꯦ ꯃꯁꯤ ꯇꯧꯕꯤꯒꯅꯨ ꯀꯥꯏꯟꯂꯤ ꯁꯤꯒꯨꯝꯕ ꯆꯔꯥꯡꯅꯔꯤꯉꯩꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯗ ꯈꯥꯏꯕꯨꯡ ꯇꯥꯅꯅꯕ ꯌꯥꯝꯅ ꯑꯆꯧꯕ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯅꯗꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯂꯩꯉꯥꯛꯀ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯔꯛꯇ ꯊꯣꯔꯛꯅꯅꯕ ꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡꯁꯤ ꯂꯩꯍꯟꯕꯤꯒꯅꯨ ꯃꯅꯤꯄꯨꯔꯁꯦ ꯑꯃꯨꯛꯇꯪ ꯁꯥꯟꯇꯤ ꯑꯣꯏꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯑꯃꯨꯛꯇꯪ ꯍꯟꯖꯤꯜꯂꯒ ꯅꯦꯅꯥ ꯇꯥꯅ ꯏꯪꯅ ꯆꯤꯛꯅ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯐ꯭ꯌꯨꯆꯔꯒꯤ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛꯀꯤ ꯑꯄꯨꯟꯕ ꯁꯛꯇꯝꯁꯦ ꯀꯥꯏꯍꯟꯗꯅ ꯑꯃꯨꯛꯇꯪ ꯔꯦꯁꯇꯣꯔ ꯇꯧꯅꯅꯕ ꯍꯥꯏꯗꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯁꯨꯃꯥꯏꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩꯒꯤ ꯆꯔꯛꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯑꯅꯧꯕ ꯄꯟꯗꯣꯔꯥ ꯕꯣꯛꯁ ꯑꯃ ꯊꯨꯒꯥꯏꯅꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯕ ꯃꯁꯤꯒꯤ ꯋꯥꯍꯪꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏ ꯃꯁꯤ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛꯅꯁꯨ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯗ ꯑꯩꯈꯣꯏ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯂꯧꯕꯤꯌꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡꯁꯦ ꯃꯁꯤ ꯀꯟꯗꯦꯝ ꯇꯧꯕ ꯃꯁꯤ ꯇꯧꯍꯟꯗꯅꯕ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯁꯦ ꯃꯁꯤꯒꯤ ꯄꯥꯔꯠ ꯑꯃ ꯑꯣꯏꯅ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛꯅꯁꯨ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯄꯨꯝꯅꯃꯛꯇ ꯏꯀꯥꯏ ꯈꯨꯝꯅꯖꯕꯒ ꯂꯣꯏꯅꯅ ꯊꯝꯖꯒꯦ ꯋꯥꯐꯝ ꯑꯃꯅ ꯍꯌꯦꯡ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯕ꯭ꯂꯤꯛ ꯍꯤꯌꯥꯔꯤꯡ ꯑꯁꯦ ꯃꯁꯤ ꯂꯝꯗꯝꯁꯤꯒꯤ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯄꯇꯥ ꯍꯣꯜꯗꯔꯁ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯥꯎꯕ ꯆꯠꯂꯒ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯔꯔꯣꯏ ꯑꯩꯈꯣꯏ ꯇꯣꯇꯦꯜꯂꯤ ꯑꯗꯨꯒꯨꯝꯕ ꯒꯚꯔꯟꯃꯦꯟꯠꯀꯤ ꯊꯧꯔꯥꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯩꯈꯣꯏ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ प्रजाꯁꯤꯡꯒꯤ ꯁꯦꯟꯇꯤꯃꯦꯟ ꯇꯥꯗꯕ ꯑꯗꯨꯒꯨꯝꯕ ꯊꯧꯑꯣꯡ ꯑꯃꯅꯦꯅ ꯑꯩꯈꯣꯏꯅ ꯂꯧꯋꯤ ꯑꯗꯨꯅ ꯃꯁꯤ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯔꯦꯁꯄꯣꯟꯁ ꯄꯤꯔꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯑꯩꯈꯣꯏ ꯊꯝꯖꯒꯦ